ngarang Assam Rifle sa tarakhiba dugum tamthirabe attack adugi matangda Governor of Manipur na high level security review meeting ama magna share lauduna Imphal gi Rajbhavan da review tokre hairiba sida senior officers sing Army Assam Rifles BSF CRPF police amasum intelligence agency sing yauki loinana Valley amasum hill district sing da safeguard peace amasum public safety oinabagi damakta governor su wapung kya phongdoki Ngashi Bamon Kampu dagi nupa ama RIMS ta leikhidre hairi hairiba leikhidaba sida doctor gi negligence dagi sikhibani haina patient party sing na claim torokli hairi loinana RIMS ta yambem leikhidra mi edugi mamingsna yambem sanjoi sei yangkhai apokpa leikhidra wai kula kawi henisu pawmunu makhatari ngasi maharaja sana jawba laishemana written complaint oina DJP Manipur amasum cyber crime da ngarang Assam Rifles da nambol da imbu satakibagi matangda mistress Salini Sukla kauba miyo mana yamna baseless oiba misleading oiba tweet ama torakpadagi masigi matangda aiba complaint na loss tawkhibna hari amaromdana nambol da imbus tawkhibaga mari lendana Ccpur da solidarity candlelight vigil pangthokre hari Ambush the Sienabani Haiba, Maruti Benama security force na Fogatri, Stelangana condemned Tobagalun and Leikhidre sing the Lupa Lak Manga Mangagi ex Grace Shalakokri. Nambol Sabal Lekai de Miam no walk at me pumps at a cree. Ngarang Nambol Sabal Lekai de Imbusat Haduna Assam Rifles personal and Shiraga personal Manga Sukan Kipa Taududa militant Singaduna season of an Haba Maruti Benama security force na Ngarang Ngase Fogat Pagam Cree. Istelangana condemned over Luna Leikhidre sing the Lupa Lak Manga Mangagi ex Grace Shalakokri. Pawgi Likunamana, Ngarang Nambol, the Assam Rifles can boy the attacks at Haduna, personal and Hatkibaduga, personal Mangana Asopan and Hankiba Tauduodubo, Sadakiba, militant sing Aduna season of any have Maruti Benama, Ngashi Angan by the Bishnupur district of Amadigi security force na Fogat Pangam Nehadi. Maruti Bena the Fogat Pangam Kibagalun and security force na Sienaba, militant sing Tihumbigi Akan Batabaks and Bishnupur Masum, Impal West district Anigi Lona Bamapam sing Sataki, Loinana. Sensitive zone sing asiguma pamdaba thawdu makhatana thoktanaba security na akanba thabak sing lokhat kredi official sing mekeri gi thi humbagi akanba thabak lokhat paga iroinana sienaba miyoi sing fogatuna thawdu osigi justice phangangani haibigi thajaba phungdorakli housing sathariba counter insurgency measure hena mating oinaba henba security force sing deploy tawbaga loinana yamna kupna monitor tawri haina makok thongbo official sing mekeri gi makhatana phungdorakli Amaromda, Hokiba Irai Numita Bishnupur district in Nambol Sava Lekai de Sakang Nabasing Satarakpa Imbusta Leikhidraba, Assam Rifles personal Anigi Imunda, Lupa Lak Manga Mangagi Senpa Maduga, Soklava personal Mangadana Lupa Lak Ani Anigi Senpam Piraganehena, State Langan Lokokre. Manipur government ki commissioner Home and Ashok Kumar Thadorakpa Chirolamada, Thaudo Adubo Langaki Mekedi Akan Mamong na condemn Torapagaloina. Lebak thiba thawdo adura leikhidra AR personal anigi imungda lupa lak manga mangagi ex gracia gi sanpam piragan hena laukthorapa ga loinana soklaba personal manga dana lupa lak ani anigi sanpam pibaga loinana layengbugi shields lengana pothoklagane hadi shield asina leikhidra gi imung manungi awabada lengana saruk yaba phungdorapa ga loinana soklaba personal singi haksangi phibam athubra fogalapu oiresano hadi Nakala maromda kuntra umdu shuba Assam Rifles ki convoy da ngarang imbus sathaduna personal ani hatkiba duga personal mangan asu opanang hankiba thawong adugi mayokta ngarang ngashi nambol sabal lekai da miyamna wakat mi pham bagaluina wakat khongcha sakre wakat mi pham adu mirak tu nomai kapi yaningde we condemn the attack on Assam Rifles we condemn the attack on public place haina thaba play card sing season bagaluina khulaw kya sloki Wakat mi pamadura saruk yaki bi nambol sabalekai apun mamera paibi ki president L Sarojinina nambol sabalekai si laita lair yamba lambi gi nagyeta mafam mari thokna khundaba mafam amani matungda sigumba thokwaning taba thawdo umakhata na thokan bigano haina phongdokhi wakat mi pam satharaba matung saruk yaki basingna nambol sabalekai digi hauraga nambol kaithil phabu wakat khongsit amasu sakhi court PIL tharagani MPCC OBC sep Thawala Kaksing district ki isauna sola lami sing matik saba compensation pihanabagi dama court PIL ama tharaga haina MPCC OBC shell gi chairperson Sakir Ahamana phongdorakli
Ising isang na sugwalaba wabagai kendrigi manungda leiba mafamsingda koina satuna yengsinbegi khongsata Shakir ahamana mathaki wafam asi phongdoladur mahna hai handak Thobal amasung Kaksing district ani asida thoklibe ising isau sigi maruoiba maram asi water resource department gi asoibani haibasi mayeksina khangli maram asina khusem gi isau asi makhatana thoktana pa handaki isau sina sogwalaba lawmi amadi ngami singi mangki balupa crore kaya gi nga phau amadi atai polam singi sapsawa campaign asi Water Resource Department na pigadabani loina Governor in Council gi maikaidi gi su mathau tab action lokhat pi haina su taksilakli Dukan ama phakairaga pochai hurankhri Thobal SDC office ta attach tawduna hangba canteen ama Zeros ki dukan ama so phakairaga pochai sing hurankhri press na phangwa pawdu dukan phakairaga pochai huran khibadu hokiba ahin nungyai oiramba ya haina khanari kari polam sing huran khrabagi haba hawjuma ki oina sapsana khangmangamdri adubu dukan asiti gi battery asoba ama camera ama di huran khreba confirm tawri thado asu gi matana Thobal police na case ma lokhat pagaloina forensic expert jauna thichinbagi thabak sathaba hokre thaudo adu da SDC Thobal gi office staff sing phamliba ka ni gi so phakairaga leirambagi mathakta armory da yaw si sang kya ma sakhairaga leiram khiyari akru kona arambai tingol buthagalakli sahi amada ohumlak isau thokli basi mari leinabasing athubada yengsingada bani akru ko leiba ki luraba tanpham kya arambai tingol gi tingoloi singna thawai phau thabada akiba leitana iramdam gi damak lauriba thaudang singbu akru ko amadi manipur miyamna kaidunungda kawbu ngamloi arambai tingol yaudaba khunayam oiramlabadi kari oiramgani khalubada awaba mani isau osina maram oiraga isingna thumjinkraba mafamsingda Pandino Lairama Miyoshingu Sapagadaba Mapamda Puthokiba, Torel Singi, Lairai Kaiba, Patokpasing Samjin Bada, Mamang Digi Hon Asabu Togdang Loduno, Hotna Bibigidama Akruko and Arambai Tingol Oang Watak Ikai Kumnabu Lakli. All Kongba Road United Clubs Organization Akrukogi co-convener Seram Surgeon Tadorak Pasol Shinahai, Mamang Tokibi Isaugi Relief Hansing Pangdring Hanjin Isau Toklibasi, Marie Nava authorities in the Yingsin view, Sayamada Hanjin Mapamada Humlak Ishing Isak Tokna, Lamdamasi Mapima Papan, Lamdamagum Amagumre, Mapamada Hanjin Kahalibasi Akrukona, Oang Watak condemned to we. Marie Nava Department Atubur Samson Dunamiang Awabas Kohan Gadavan Hari. Ithoi oinam the Best Actress Special Mention Award pinaba khalakli Swami Vivekananda International Film Festival 2025 ki award phanglagadaba singi selection list lauthorakpada Manipuri feature film yahau thengba khuimuda thabalaimagi saktam langlibi ithoi oinam yaurakle hari Ipak Film Production na puthorakba thadorakpa chirol amada Dr. R.K. Nansnagi history that Masam on a Putokpa, Rakesh Naurem direction people Manipuri feature film Yahoo Thengba Khuimu, Rosum of Love Ki, actress Ithoi Oinam the Best Actress, Special Men's Pinabiki the Festival Committee Nangasilak Turakivini, Filamasigi actress Ithoi Oinam Mamang award Kia Funkreadi. Tendanasun Mamam the Tanzaram Gedu, Hosiko in the Miam Paus, Matang Solution Zaragama Sumakata, no update, Miam Punanga Minasena, Senel Sigi Maketi, Mangi Pam the Makata Tamzari, Makata, no update, Miam Punanga Minasi.